ngasi inner line permit piba amuk hokre Delhi da chatluba BJP gi minister mari Imphal da halakle positive case hengalakpa thingnaba Thobal bazar yauna kaichel mapan thingjinkhre haukiba numit kharani asigi manungda Thobal district ki tongan ba mafam singda COVID-19 laichat ki positive test tawriba sing amuk rapid antigen detection test ta COVID laichat samnarakpa yaba leibadagi district asigi manung chanba Thobal kaichel yauna kaichel mapan COVID-19 laichat chandorakpa thingnaba containment zone ni haina deputy commissioner N Bandana ngasi hukum thokre order adugi matung inna athingba thamkhraba kaichel singde Lilong bazar Usoipokpi bazar Waithau bazar Babu bazar Mini bazar Thobal bazar Wangjing bazar amasung Yairipok bazar amadi Nungkhou bazar ni district asigi lockdown manung da dharma gi oiba lai khurumpham sing miyam punba makha tana athingba laikhigani kanagumba singna IPC gi 1860 gi section 188 ki makha da athingba thugaiba sing chairak phangani haina su hukum asida palli hairi Thobal gi mafam ahumda CRPC gi dhara chamaga nifu mari jari khre COVID-19 positive case hengalakpa amadi yumyum da sangduna surveillance tawduna paksana COVID-19 test tawnaba containment zone singda CRPC gi section chamaga nifu mari gi section ani gi makada myoi amata yumyum dagi mapan thoktana bak Thobal DC na ngasi order ama thokre athingba thamkhreba sing adude Thobal khuno list melok mathak lambe IBR list malok ki chingsang ase ahan bagi schedule gi oinani ani suba schedule da Moijing gram panchayat ki waithogi khul mare kiam Sanagele tongba lamkhai lambi sing schedule 3 dana hairok part 3 gi mafam sing ngarokchel khuman mata lailam thokpham lambi konjan lambi taba lambi huirongbam lambi ni hairi Prime Minister Narendra Modi na MP Ningthau Laisemba Sanajauba unanaba Barton Taurakle Rajya Sabha gi MP oina mai pakhraba Manipur gi Ningthau Laisemba Sanajauba hayeng ayok pung 13 taba matamda Parliament House ta MP oibagi wasak lobagi thoram pangthokadore Hauzik Delhi da leiriba MP Ningthau Laisemba Sanajauba ngasi Prime Minister Narendra Modi amadi atai BJP gi lusingba kharaga unaduna harau tayamna okre maru oina Prime Minister Narendra Modi na Ningthau Laisemba Sanajauba bu Rajya Sabha gi MP oina thagalakpada Manipur gi miyam thagatpa phungdokre haire pause asina Delhi dagi phangba paugi matung inadi hayeng nungtil pung 3:30 taba matamda MP Ningthau Laisemba Sanajauba bu Prime Minister Narendra Modi na unanabagi Barton tawrakre haire Manipur pumba lockdown tawduna cheksin thorang lokhot hogdrabade Manipur miyam COVID-19 gi khayata soidana taragani Manipur da hojik oiriba COVID-19 laichit ki phibam ase aduki matik khudong thiningai haibadu oirakle phibam asida Manipur sarkar na Manipur pumba total lockdown lauthoktuna akanba section thorang gi thabak lokhot hogdaba tarabade Manipur miyam COVID-19 gi khayata soidana taba yabagi akiba du leire hojik Manipur gi mayai chabukta leiriba Thobal district ta COVID-19 laichit asina community transmission tawrakpa yabagi akiba du leire Thobal district hojik khuntak lansibagi phibam haibadu oire masigi mathakta Manipur da natana awang nungpok lamdamda khwaidagi maru oiba hospital oiriba RIMS COVID-19 laichitna landaraktuna hospital asigi maru oiba saruk kaya thingjinduna ana layeng bagi thabak leptuna leire Manipur gi kunung oiriba Imphal sahar gi mayai maktada leiriba RIMS hospital phawbada COVID-19 na landarakliba ase yengluragade sarkar na section thorangi thabak athuba matamda lokhotpam thokle lamdam asigi khang hairaba miyoi kayana phongdorokpagi matung inade thinthaba tawdana sarkar na Manipur pumba lockdown lauthoktuna numit kharani miyam chathok chasin tawba lephanduna cheksin thorangi thabak lokhot hudaba tarabade laichit asina mathang sandoraktuna Manipur praja sing asibagi khayata soidana taragani haibasene hojik Manipur miyam social distancing ngak na chattaba miyam punbagi thabak nongmagi hengalakpa masigi mathakta picnic na singba chattuna miyam chona tinbagi hainabi leirakpa kaithel amadi dukan sing thong hangduna potchai yonbagi thabak chatharakpada social distancing phongna thugairiba kaya asina laina asi sandoroknabagi maram ama oirakpa yai maram aduna sarkar na Manipur miyam kannabagidamag athuba matamda Manipur pumba total lockdown lauthoktuna cheksin thorangi thabak lokhotpa chumgani haire